Lengsin birakliba khudingmakpo ngasiso punsi sel channel na taramna oksari ikai khumnaba uchari ngasi amuk puduna laksari parineeta luhonglabi nupi mari suba tangka Nabin Rai na sendoi seleb suna paduna lauraga bando kisi adu handoklaga hai sel asi kanana pi Guru Saran yamna kina haijaragi madudi hangbiganu taibungo haidokanu thingi Lupa di pangle haibabu Nabin Rai karimata nungaite sel singbang ngamgani haibasi mahak thajadabani singbasu singhaninde mana asa tawjarambadi makoigi yum ado sidoklaga anauba dalalama sagatke asini adudagi amu hai thingbadi soide dosti nangi nate aigini aina sel thaurubanani Guru Saran yamna nungaitana hai kari wano taibungo adum haibiganu Sendondi single haibubu taibungogi thaujal lamandi tonjari Nabin noki asigumba wangang asibu thajarabadi sini yonduna lupa asuk yamna saba kadaidagi ngamgadage aduga amukso hai mi aduna munna khalamlabadi sel piram moidabane aduga handak aina sel thawbasisu natai mamasa ngamdaba adugi damaktani ko yum adudi mathoi kayada banduk thamure Guru Saran mangak haiduna bandok nate taibungo mathoi su yaude Nabin thajadaduna hai kari mathoi yaude haiba Guru Saran ahoi nahado mapuk yamna phai minungsi yamna chawi Nabin naha hairibadubu kanano Guru Saran kumdre tuminna laikre khara haidokribadusu haidokpam thoktabani Nabin na magi pukning khangladuna hai Haido kanu haiduna thinglabani na makha taruduna kanadre Aikoi numisi makal umaladuna pukning loksing oinaba aduk haibaduni mita do haujikti farambayai tungda lai sarakadara kharadi seksilo Guru Saran makha taramdana namaskar tauramlaga si aduk puduna mayumda chatkre Sahi khudingi matam asiwaida Bhubaneswari nungsup lomda amuktang satkalli magi sabat tumdabagi laina ado masina yamna kanai anabadi pangkan kanbadi nate Nabin na Guru Saran gi mafamdadi magi thabak pangthoknaba khara henjinna haijilli amabu oirabasu satnaba thaurang taure nongma ayukta Sekharna magi pugadogba potchai sawungi upu amada hapsillame Anakali imung sangaktuna hai taingo hayeng chatkadawa natra Sekhar Kali nakhoigi nanama khara karo magi punaba mapot masai piraro hayu kum khudingi Lalita so maga loinana chatli aduna handakso chatkani haina Sekharna khalame Kali mangak haiduna hai inamadi handakti chatlaroye Sekhar kaidawdana chatloidawriba Kali Nungaireda karam jatkane handaki wakching phairenda luhongani haiduna aikhogi babana borthiba koina chaliba sidi Sekhar swai lawi Kalina makhogi imungda tarakpa makai sitna tamle Girin babu na sel changi haiba makai changsano bora phavathi daba yade hai baba su ngasi office karoi chak charaga nupa yengba chatkadori Girin babu su yauni Sekhar munna tai Lalita na magi manakta lakning dabagi maram khara makhaidi khangle Kali na makha tarai Girin babu asi yamna phaba mini taingo aikhoigi se yaima luhongbada aikhoigi yum taingo khoigi pabungda bandok thamidana tha ni hungi matungdadi aikhoi se lambi gi chakni ba oiragadabani haina babana hairami Girin babu na lupa piduna ngarang yum handokle ina manaso hojikti aikhoi karisu nungsa thipam leitre hai Sumjane taingo Sekhar khumdana tuminna lai Kali kari khali bano taingo Sekhar kaisu nate nanamadu aina haujungmak thuna law haiduna amukta kawru salu Kali chenkre Sekhar upu hangdoklaga yengduna dum leire karamba pot hapkadawba karambana hapoidawba amatta mafam khangkhidare Sekharna kawi haiduna Lalita chelakpada mihut thongdagi Sekharna mamai luktaduna tumun na phamduna leibado ure Sekhargi asigumba maifam
amukta ukhidre ngakpasu ngai kibasu kire tapna sangaktuna leppare Sekharna phamu hai Lalita aibu kaubra Sekhar kawi ngahak tumina leiraga aidi ima puduna hayeng ayuki garida chatpa tare handakti halakpa khara thinba tare so leirese nangi kharski lupa upu asida leibani hakumdi Lalita su chatli pugadauba potchai mana khanduna hapi handakti thabak ado Sekhar mathantana taure Sekharna Lalita romdagi mai leithoklaga khaudemduna hai section na layuko aduga nangi awat apa leirabasu tadadagi thikana lauraga siti irau mabanima wangangdana tuminna leire handakti ma chatlaroi haibasi Sekhar khangle aduga chatloidabagi maramsu tare khanduna Lalita ikaiduna tuminna tasinduna leire Sekhar khanghai hairai phare nang chalo aidi mayam se amuk khandu khanjin tawba tari office ta su ngahak yoru daba yadri matam su thengkhre Lalita na sawun gi turanga mamangda khuru khuda kullaga hai iru zaruro ai hapsinge adudi phare ne haiduna somo pulado Lalita da langsilam laga mapan thokre satna sana aina pugadaba poti nang kauri roidana hairame Lalita maru luktaduna turangagi pot singdo yengi Sekhar na haibado khumde Sekhar makha da kumthakraga mama da hanglure kali na hairambado loina sumle Guru Saran na sel single haibado su sumle Lalita gi bor thiba kanna laknari haibado su sumle makha mu hangludana iruzaba chatkre pungani rom leiraga saba thakpa loiduna office ki firol set ke haiduna magi ka changlakpada Sekhar pungak ngakle pung ani si Lalita do karisu tawdana tuminna phamduna leirame Sekhar gi khongthang tabada khangprek khangduna mamai leithoktuna leikre mamit ani do juba kusumuk ngangkre Sekhar madu una udre fi setna hai haujik ngamaroi horel nungtil loiselaro asi hairam laga office room da chatkre Lalita gi mamit ngangli badugi maramsu ma khangi adubo lam pumnamak loina ningthina munna khandana wa haidokpa ngamde numit adugi numidang waida magi mama khoigi sa puthoklakpada Sekhar su phamlami Lalita ikai bana leifam khangdre Sekhar di Guru Sarandagi bidai loge lakwani Lalita sa glass ani semduna Giringa magi mamagagi mangda thami Girin na hai Sekhar babu gidi kadai Lalita mamai luktharaga hai taingodi cha thakte Girin makha da khidre mamangai da hai khibado ningsing lakle Sekhar masa su sa thakte ataina thakpasu pamde sa glass adu paikhalaga Guru Saranna borgi wa hokdoklai naha du BA tamli hai phana phai adubu Girin babu nadi kaya pamdri hoi masakti kaya phajade nupa sidi sakna sanade do magun leiraga lore Guru Saran gidi ama khangde luhong masidang loikrabadi ma sor hole Sekhar ga Girin ga ngasi ta khangnari Sekhar na Girin da yenglaga momon noktuna hai Girin babu na pamdribadi karinano nupa du lairik su hai abastha su pai haibadaine Sekhar na hange haiduna hangbani Girin na pamde hairibadu su khangi Sekhar na hanglibasi Girin na thak khumdokpa ngamdre aduga mamaidu isap muk ngangkhre Sekhar hawgalaga hairai khurai bungo aidi ima puduna hayeng nongsuplomda satsaba tare matam sana pau pibirau kaubiganu Guru Saran kari wanoi bungo aigi haibubu nakhoi mangai aduga nakhoi gi itai mayaudrabadi thabak amata jugot charoi dabani kari haibage Lalita asi hairaga yengtok lakpada Lalita leiramdre chatkhiba khangaude
Karamba matamda chatkibano. Sekhar, ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯄꯗ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ꯫ ꯒꯨꯔꯨ ꯆꯔꯟ, ꯆꯦꯟꯒꯅꯤ, ꯒ꯭ꯌꯥꯟꯗꯤ ꯃꯇꯥꯔꯦꯗꯣ꯫ ꯑꯗꯨꯗꯒꯤ ꯅꯨꯡꯁꯥꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯑꯃꯨꯛ ꯍꯥꯏ, ꯃꯍꯥꯛ ꯑꯁꯦ ꯂꯛꯁꯃꯤꯅꯤ, ꯑꯩꯅ ꯇꯧꯖꯔꯛꯄꯅ ꯃꯥꯕꯨ ꯐꯪꯖꯔꯕꯅꯤ꯫ ꯒꯨꯔꯨ ꯆꯔꯟꯅ ꯂꯂꯤꯇꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯁꯤ ꯎꯕꯗ ꯁꯦꯈꯔ-ꯒꯤꯔꯤꯟ ꯑꯅꯤꯃꯛꯅ ꯃꯄꯨꯛ ꯃꯅꯨꯡꯗ ꯃꯥꯕꯨ ꯊꯥꯒꯠꯂꯤ꯫ ꯆꯥ ꯊꯛꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯒ ꯂꯂꯤꯇꯥ ꯁꯦꯈꯔꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯇꯨꯔꯪꯒ ꯑꯃ ꯄꯨꯔꯛꯇꯨꯅ ꯁꯦꯈꯔꯒꯤ ꯅꯤꯡꯊꯝꯊꯥꯒꯤ ꯐꯤ ꯑꯊꯥꯕ ꯃꯌꯥꯝ ꯊꯨꯞꯇꯨꯅ ꯍꯥꯞꯆꯤꯜꯂꯤꯉꯩꯗ ꯁꯦꯈꯔ ꯆꯪꯉꯛꯄ ꯎꯔꯦ꯫ ꯀꯤꯕꯒꯨꯝ ꯉꯛꯄꯒꯨꯝ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯁꯦꯈꯔꯗ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯨꯀꯗꯃꯥꯗ ꯃꯤꯅ ꯉꯝꯈ꯭ꯔꯗꯨꯅ ꯃꯔꯜ ꯃꯊꯨꯝ ꯂꯣꯏꯅ ꯂꯧꯈꯤꯕ ꯇꯥꯔꯗꯨꯅ ꯕꯤꯆꯥꯔ ꯁꯪꯗꯒꯤ ꯊꯣꯔꯛꯄꯗ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯕꯒꯨꯝꯅ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯦꯈꯔꯕꯨ ꯁꯛ ꯈꯪꯗ꯭ꯔꯦ꯫ ꯀꯟꯕ ꯉꯝꯍꯧꯗꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯅ ꯃꯩꯅ ꯆꯥꯈ꯭ꯔꯕ ꯃꯤꯒꯤ ꯁꯛꯐꯝ ꯑꯗꯣ ꯂꯂꯤꯇꯥ ꯑꯣꯏꯔꯦ꯫ ꯁꯦꯈꯔꯅ ꯅꯨꯡꯉꯥꯏꯇꯅ ꯍꯪꯉꯦ, ꯀꯩꯗꯧꯔꯤ ꯂꯂꯤꯇꯥ? ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯁꯦꯈꯔꯒꯤ ꯈꯨꯠ ꯅꯥꯝꯃ ꯄꯥꯏꯔꯒ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯍꯥꯏ, ꯀꯩꯗꯧꯔꯦ ꯇꯥꯏꯉꯣꯗꯤ? ꯍꯧꯅ ꯅꯣꯛꯇꯨꯅ ꯁꯦꯈꯔꯅ ꯍꯥꯏ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯂꯂꯤꯇꯥꯅ ꯄꯥꯏꯕꯗꯨꯗ ꯁꯦꯈꯔꯒꯤ ꯁꯛꯐꯝ ꯑꯗꯣ ꯈꯤꯇꯪ ꯇꯦꯛꯈꯠꯂꯤ꯫ ꯂꯂꯤꯇꯥꯗ ꯑꯃꯨꯛ ꯍꯪꯉꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯂꯂꯤꯇꯥ, ꯑꯣꯚꯔꯀꯣꯠ ꯑꯊꯥꯕꯗꯣ ꯍꯥꯞꯀꯦ ꯇꯧꯕꯗ ꯀꯥꯎꯔꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯁꯦꯈꯔ ꯇꯥꯕꯗꯃꯛ ꯇꯥꯏ꯫ ꯂꯂꯤꯇꯥꯁꯨ ꯉꯁꯥꯏꯒꯤ ꯅꯠꯇ꯭ꯔꯦ, ꯁꯣꯔ ꯆꯥꯅꯤꯡ ꯈꯔ ꯇꯥꯔꯦ꯫ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏ, ꯍꯀꯨꯝ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯝ ꯋꯥꯈꯤꯅꯦ꯫ ꯑꯣꯚꯔꯀꯣꯠꯄꯨꯗꯤ ꯌꯥꯝꯅ ꯂꯩ, ꯑꯊꯥꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯍꯀꯨꯝꯃꯩꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯥꯞꯄꯤꯗꯨꯅ ꯑꯃ ꯗꯨꯀꯥꯟꯗ ꯇꯨꯍꯟꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯚꯔꯀꯣꯠ ꯄꯨꯊꯣꯛꯇꯨꯅ ꯁꯦꯈꯔꯒꯤ ꯅꯥꯛꯇ ꯊꯝꯃꯤ꯫ ꯁꯦꯈꯔ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏ, ꯅꯍꯥꯜꯈꯩ ꯑꯩꯉꯣꯟꯗ ꯇꯥꯛꯇꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯂꯂꯤꯇꯥ ꯅꯣꯛꯇꯨꯅ ꯍꯥꯏ, ꯅꯍꯥꯛꯇꯤ ꯕꯥꯕꯨ ꯑꯆꯧꯕꯅꯤꯗꯣ꯫ ꯅꯪꯉꯣꯟꯗ ꯍꯥꯏꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯊꯥꯕ ꯐꯨꯔꯤꯠ ꯇꯨꯁꯤ ꯍꯥꯏꯕ ꯌꯥꯒꯗꯒꯦꯗꯣ? ꯑꯗꯨꯅ ꯑꯩꯅ ꯇꯥꯛꯇꯅ ꯇꯨꯔꯒ ꯍꯦꯛ ꯊꯝꯖꯤꯟꯕ꯫ ꯐꯨꯔꯤꯠ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯍꯥꯞꯆꯤꯜꯂꯒ ꯃꯊꯛꯇ ꯊꯝꯂꯕꯅꯤꯀꯣ꯫ ꯎꯄꯨ ꯍꯥꯡꯗꯣꯛꯄꯗ ꯍꯦꯛꯇ ꯊꯦꯡꯅꯒꯅꯤ꯫ ꯍꯦꯛ ꯏꯪꯂꯛꯄꯗ ꯂꯤꯠꯁꯤꯜꯂꯨ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯁꯦꯈꯔꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, ꯃꯁꯤ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯗ, ꯌꯥꯔꯣꯏꯗ꯫ ꯂꯂꯤꯇꯥ, ꯀꯔꯤ ꯌꯥꯗꯕꯅꯣꯅꯦ? ꯂꯤꯠꯂꯣꯏ ꯍꯥꯏꯔꯤꯕꯔꯥꯅꯦ? ꯁꯦꯈꯔ, ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅꯤꯗ꯫ ꯏꯃꯥꯒꯤ ꯐꯤꯔꯣꯟꯗꯤ ꯌꯣꯝꯃꯕꯔꯥ? ꯂꯂꯤꯇꯥ, ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯌꯣꯝꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯅꯤꯡꯊꯤꯅ ꯌꯦꯡꯂꯒ ꯎꯄꯨꯒꯤ ꯁꯣ ꯂꯣꯟꯁꯤꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯁꯦꯈꯔꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏ, ꯑꯣꯜꯂꯛꯄ ꯆꯍꯤꯗꯒꯤꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅꯤ? ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯗꯅ꯫ ꯂꯂꯤꯇꯥ, ꯀꯔꯤꯒꯤ? ꯁꯦꯈꯔ, ꯑꯩ ꯇꯥꯔꯦꯗ, ꯈꯪꯉꯦꯅꯦ ꯍꯥꯏꯔꯒ ꯋꯥ ꯊꯨꯞꯆꯤꯟꯈ꯭ꯔꯦ꯫ ꯋꯥꯗꯕ ꯁꯥꯁꯤꯟꯅꯗꯨꯅ ꯍꯥꯏ, ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯈꯤꯗ꯭ꯔꯤꯉꯩꯗ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯅꯤꯡꯊꯤꯅ ꯇꯥꯛꯂꯝꯃꯨꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯊꯤꯅꯕ ꯌꯥꯝꯅ ꯋꯥꯅꯤ꯫ ꯂꯂꯤꯇꯥ ꯁꯥꯎꯗꯨꯅ ꯍꯥꯏ, ꯆꯠꯊꯣꯗ꯫ ꯁꯦꯈꯔ ꯅꯣꯛꯇꯨꯅ ꯍꯥꯏ, ꯑꯋꯣꯏꯕꯅꯤꯅꯦ, ꯑꯩꯅ ꯇꯧꯍꯧꯒꯗꯧꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ? ꯎꯄꯥꯏ ꯂꯩꯇꯕꯅꯤꯅꯦ꯫ ꯄꯥꯝꯕꯗꯤ ꯄꯪꯄꯥꯝ ꯄꯥꯝꯃꯤ, ꯍꯩꯕꯗꯤ ꯍꯩꯇꯦ꯫ ꯃꯤꯅꯥꯏ ꯃꯤꯆꯠꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦꯗꯣ꯫ ꯅꯈꯣꯏꯒꯤ ꯃꯥꯃꯗꯧꯅ ꯆꯥꯗꯔ ꯑꯃꯒ ꯍꯣꯠꯅꯕ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ꯫ ꯁꯣ ꯃꯄꯨꯜ ꯑꯗꯨ ꯃꯦꯁ ꯃꯊꯛꯇ ꯊꯅꯝꯂꯒ ꯂꯂꯤꯇꯥ ꯆꯦꯟꯈ꯭ꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛꯇꯗꯤ ꯂꯥꯛꯈꯣ ꯍꯥꯏꯗꯨꯅ ꯁꯦꯈꯔꯅ ꯂꯥꯎꯔꯛꯏ꯫ ꯂꯂꯤꯇꯥ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯦ꯫ ꯇꯐꯤꯡ ꯇꯐꯤꯡ ꯁꯤꯔꯤꯗ ꯀꯨꯝꯊꯈꯤꯗꯨꯅ ꯃꯈꯥ ꯌꯧꯈ꯭ꯔꯦ꯫ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯗꯨꯅ ꯊꯥꯕꯜ ꯃꯉꯥꯟꯗ ꯑꯅꯥꯀꯥꯂꯤ ꯑꯪꯀꯣꯠ ꯄꯔꯦꯡ ꯂꯦꯡꯉꯝꯃꯤ꯫ ꯂꯂꯤꯇꯥꯅ ꯍꯪꯉꯤ, ꯑꯏꯪꯕꯁꯤꯗ ꯐꯝꯗꯨꯅ ꯀꯔꯤ ꯇꯧꯔꯤ ꯀꯥꯂꯤ? ꯀꯥꯂꯤ ꯃꯃꯥꯏ ꯍꯥꯏꯒꯠꯇꯅ ꯈꯨꯝꯃꯤ, ꯂꯩ ꯄꯔꯦꯡ ꯂꯦꯡꯉꯤꯌꯦ꯫ ꯉꯁꯤ ꯑꯍꯤꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯌꯦ꯫ ꯂꯂꯤꯇꯥ, ꯑꯩꯉꯣꯟꯗꯗꯤ ꯇꯥꯛꯇꯦꯅ꯫ ꯀꯥꯂꯤ, ꯏꯅꯝꯃꯗꯤ ꯂꯩꯔꯝꯗꯦ꯫ ꯕꯕꯥꯅ ꯄꯥꯟꯖꯤ ꯌꯦꯡꯉꯨꯕꯗ ꯉꯁꯤ ꯑꯍꯤꯡ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏ꯫ ꯏꯆꯥꯗꯤ ꯆꯥꯎꯔꯦ, ꯊꯝꯕ ꯌꯥꯔꯛꯇ꯭ꯔꯦ, ꯍꯣꯡꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯏꯅꯝꯃ, ꯂꯨꯄꯥ 2ꯗ ꯄꯤꯌꯨ, ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯈꯤꯇ ꯂꯩꯔꯨꯒꯦ꯫ ꯂꯂꯤꯇꯥ ꯅꯣꯛꯇꯨꯅ ꯍꯥꯏ, ꯄꯩꯁꯥꯒꯤ ꯊꯕꯛ ꯂꯥꯛꯂꯕꯗꯤ ꯏꯅꯝꯃ ꯍꯥꯏꯕꯁꯤ ꯃꯉꯥꯏꯔꯦꯅꯦ꯫ ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗ ꯂꯩꯕꯅꯤ, ꯆꯠꯂꯣ꯫ ꯑꯪꯀꯣꯠꯄꯨ ꯂꯨꯍꯣꯡꯕꯗ ꯇꯧꯅꯕꯔꯅꯦ? ꯀꯥꯂꯤ, ꯇꯧꯅꯩ꯫
lei atai phangrabadi masitana aina lanbi kiba leisabi yamkhre ꯑꯩꯈꯣꯏꯗꯤ ꯈꯪꯈ꯭ꯔꯄꯣꯠꯅꯤꯅꯦ ꯅꯃ ꯍꯥꯏꯔꯝꯂꯒ ꯑꯆꯥꯄꯣꯠ ꯂꯩꯔꯨꯅꯕ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯂꯂꯤꯇꯥ ꯐꯝꯗꯨꯅ ꯂꯩ ꯂꯦꯡꯍꯧꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯛꯂꯦ ꯇꯥꯏꯉꯣ ꯁꯦꯈꯔꯗ ꯉꯥꯏꯔꯦ ꯇꯥꯛꯇ꯭ꯔꯤꯕ ꯃꯥ ꯇꯥꯛꯎꯈꯤꯒꯦ ꯇꯥꯛꯇ꯭ꯔꯕꯗꯤ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯅꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯅꯥꯀꯥꯂꯤ ꯌꯨꯝ ꯄꯨꯕꯤ ꯅꯨꯄꯤ ꯑꯃꯗꯒꯤ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯧꯏ ꯁꯦꯈꯔꯗ ꯄꯥꯎ ꯄꯤꯔꯨꯔꯒ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯩ ꯇꯥꯏꯉꯣ ꯁꯦꯈꯔꯅ ꯂꯩ ꯄꯔꯦꯡ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯩ ꯏꯅꯝꯃ ꯑꯃꯠꯇ ꯄꯤꯔꯨꯕ ꯑꯩ ꯑꯁꯣꯝꯒꯤ ꯁꯤꯜꯂꯝꯒꯦ ꯄꯨꯡꯐꯝ ꯍꯦꯟꯈꯤꯗꯧꯔꯦ ꯂꯂꯤꯇꯥ ꯉꯝꯗꯦ ꯅꯪ ꯄꯤꯔꯨ ꯍꯥꯏ ꯀꯥꯂꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯤꯔꯨꯒꯦ ꯄꯔꯦꯡ ꯑꯆꯧꯕꯗꯨ ꯄꯤꯌꯨ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯏ ꯂꯂꯤꯇꯥꯅ ꯂꯩ ꯄꯔꯦꯡ ꯄꯤꯒꯦ ꯇꯧꯔꯝꯕꯗꯒꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯑꯩ ꯄꯤꯔꯨꯔꯒꯦ ꯍꯥꯏꯔꯛꯏ ꯀꯥꯂꯤ ꯑꯗꯨꯗꯤ ꯏꯅꯝꯃ ꯄꯤꯔꯨꯔꯣ ꯑꯩꯗꯤ ꯅꯨꯡꯁꯥ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯖꯕ ꯉꯝꯗ꯭ꯔꯦ ꯊꯕꯛꯅ ꯀꯥꯂꯤꯒꯤ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯎꯕꯗ ꯂꯂꯤꯇꯥ ꯅꯣꯛꯏ ꯊꯥꯡꯒꯩ ꯁꯦꯡꯕ ꯍꯅꯨꯕꯤꯅꯤ ꯍꯥꯏꯔꯝꯂꯒ ꯂꯩ ꯄꯔꯦꯡ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯡꯖꯤꯟ ꯌꯧꯕꯗ ꯎꯔꯦ ꯁꯦꯈꯔ ꯊꯋꯥꯏ ꯌꯥꯎꯅ ꯆꯤꯊꯤ ꯑꯃ ꯏꯔꯝꯃꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯁꯦꯈꯔꯒꯤ ꯇꯨꯡꯗ ꯂꯦꯞꯂꯨꯔꯦ ꯁꯦꯈꯔ ꯅꯥꯁꯣꯜ ꯀꯔꯤꯃꯠꯇ ꯐꯪꯗꯦ ꯃꯥꯕꯨ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯁꯦꯈꯔꯒꯤ ꯉꯛꯁꯝꯗ ꯊꯥꯗꯔꯒ ꯆꯧꯀꯤ ꯃꯇꯨꯡꯗ ꯐꯝꯊꯈ꯭ꯔꯦ ꯁꯦꯈꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯔꯦ ꯍꯦ ꯀꯥꯂꯤ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕꯗ ꯂꯂꯤꯇꯥ ꯎꯗꯨꯅ ꯁꯛꯐꯝ ꯍꯟꯖꯤꯟꯗꯨꯅ ꯍꯥꯏꯔꯦ ꯂꯂꯤꯇꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯂꯂꯤꯇꯥ ꯂꯦꯞꯈꯠꯂꯦ ꯁꯦꯈꯔꯅ ꯁꯛꯐꯝ ꯍꯟꯖꯤꯟꯅ ꯂꯩꯕꯗꯨꯗ ꯍꯪꯒꯣꯏꯔꯞ ꯇꯧꯅ ꯍꯥꯏ ꯀꯩꯗꯧꯔꯕꯒꯦ ꯁꯦꯈꯔꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯍꯥꯏ ꯅꯍꯥꯛ ꯈꯪꯗ꯭ꯔꯥ ngasi ahingsida ngaksamda lei huklabadi kamdouba tare kalida hangu chalu lalita bap tarakle ikaibana mamai ngangsang ngangkre kaidongaidasu oiroidawa wani haiduna mapal thokre sekharna lauraki ngaikho chenkino lalita thabak leire sekharna kawbado tana lepte magi ka yauna chenkiduna mamit uisinduna phamungda hipkre Sahi manga taruk ase Sekhargi nakta leibadagi mi oire. Asigumba wahai asidi nongmata su takhidri. Asum tauna sakpam hanjenduna amukta su langna khidri. Langna rabasu asum hairakani haibasidi kakhallude. Ikaiduna minute kun marum leiraga hogatuna phamlei. Sekhar budi mahausana ki. Thabak lei haiduna kawhawbado chatsira chatkanusira khalli. Marak asida Sekhar khoigi thabak ingkang nombe nupi aduna laurai. Lalita kadai da leibage babu masana kauriye. Lalita na mapan thoklaktuna hairai. La extalamo. Mathak kakhatuna thong hangdoktuna yengi. Sekhar sithi iduna adum leiri. Ngahak tumina leiraga. Aibu kawbu karigino hairai. Sekhar sithi ina kumai. Nangna ikhang khangba makai tauram libadu karino. Lalita saurapna hai. Amuk tawkhalai. Sekhar aigi iran kari lay nangna ni. Lalita phare adudi hanbirakone. Sekhar adugi damak kauribani ne. Aigi nakta sangsilo hanbirage. Nangna khaibok tangkhai ama horame. Ai mapung phalage. Lalita Awoibani nangna sum langnarabadi aidi nanakta sangoye kadai no hanbiraone Sekhar lei pareng paikhatlaga haire se pujakro Lalita adudagi adum langu Sekhar aigi nakta sangsilaktrabadi piroi adudi tawjahoro hairamlaga sauduna chatkre tangkhai ama wadhori ne haiduna Sekharna lauraki Watki wasasanu hairamlaga chanana sauduna Lalita chatkre asomdagi di chatkre makha yaukidri nongpoklomda inthokliba faklang yaudaba saruk adugi railing paiduna tuminna leirure manglomda tha thoklakle inglaba thabalna maikei mari sille mathaktana luraba tangthak naidraba atia Sekhargi karomda onduna yengduna leire ikaibaga oinaba thoibaga Yanaduna mamikta pigi ira chele. Tauriba mayam asigi manungi artha
ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤꯕ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ꯫ ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯤꯒꯤ ꯊꯋꯥꯏ ꯁꯣꯛꯅ ꯂꯪꯅꯕꯤꯔꯤꯕ? ꯃꯍꯥꯛ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯜꯂꯤ ꯍꯥꯏꯕꯁꯤ ꯃꯁꯥꯁꯨ ꯈꯪꯖꯔꯕꯅꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤꯅꯤ, ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯕꯤ꯫ ꯁꯦꯈꯔꯅꯁꯨ ꯃꯃꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ, ꯆꯥꯜꯂꯤ ꯍꯥꯏꯕꯁꯤ ꯃꯁꯥꯁꯨ ꯈꯪꯖꯩ꯫ ꯇꯣꯜꯂꯕꯤꯅꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤꯟꯅ ꯃꯥꯒꯤ ꯎꯄꯥꯏ ꯇꯧꯕꯤꯒꯦ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯂꯂꯤꯇꯥꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯜꯂꯛꯏ꯫ ꯀꯂꯤꯀꯇꯥꯒꯤ ꯁꯃꯥꯖꯇꯗꯤ ꯃꯈꯣꯏꯒꯤ ꯃꯥꯃꯒꯤ ꯑꯕꯁꯊꯥꯗꯤ ꯁꯦꯈꯔꯗꯒꯤ ꯌꯥꯝꯅ ꯍꯟꯊꯅ ꯂꯩ꯫ ꯑꯇꯣꯟꯕ ꯑꯁꯤꯒꯤ ꯃꯁꯥꯏꯒꯣꯟꯗ ꯃꯍꯥꯛ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯣꯝꯗ ꯁꯦꯈꯔ ꯂꯨꯍꯣꯡꯕꯒꯤ ꯂꯥꯡꯉꯤ꯫ ꯂꯨꯍꯣꯡꯕꯗꯤ ꯁꯣꯏꯗ꯭ꯔꯦ, ꯑꯊꯤꯟ ꯑꯀꯣꯟꯒꯤ ꯋꯥꯇꯅꯤ꯫ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯂꯨꯄꯥ ꯌꯥꯝꯅ ꯂꯧꯍꯧꯔꯅꯤ ꯍꯥꯏꯗꯨꯅ ꯅꯕꯤꯟ ꯔꯥꯏꯅ ꯃꯨꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯅꯩꯅꯕ ꯑꯗꯨꯁꯨ ꯁꯦꯈꯔꯒꯤ ꯃꯃꯥꯗꯒꯤ ꯂꯂꯤꯇꯥ ꯇꯥꯔꯦ ꯈꯪꯂꯦ꯫ ꯑꯗꯨꯒ ꯇꯥꯏꯉꯣ ꯁꯦꯈꯔꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯆꯣꯞꯍꯜꯂꯤꯕꯅꯣ, ꯏꯀꯥꯏꯍꯜꯂꯤꯕꯅꯣ? ꯈꯟꯅ ꯈꯟꯅ ꯑꯁꯨꯝ ꯇꯔꯪꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯟꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯁꯦꯈꯔ ꯃꯈꯣꯜ ꯊꯣꯛꯇꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯁꯦꯈꯔꯒꯤ ꯉꯛꯁꯝꯗ ꯂꯩ ꯄꯔꯦꯡ ꯍꯨꯛꯂꯨꯕ ꯑꯗꯨꯒ ꯃꯑꯣꯡ ꯆꯞ ꯃꯥꯟꯅꯅ ꯑꯪꯀꯣꯠ ꯄꯔꯦꯡ ꯑꯗꯣ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯜꯂꯛꯂꯦ꯫ ꯀꯞꯄꯅ ꯈꯧꯔꯤ ꯆꯔꯝ ꯐꯨꯜꯂꯦ꯫ ꯈꯣꯟꯐꯝ ꯀꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ? ꯁꯦꯈꯔ, ꯅꯪꯗꯤ ꯀꯔꯤꯒꯤ ꯇꯧꯏ? ꯑꯩꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯅ ꯍꯥꯏꯗꯨꯅ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯆꯤꯡꯊꯠꯇꯨꯅ ꯊꯗꯠꯀꯦ ꯇꯧꯕꯗ ꯁꯦꯈꯔꯒꯤ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯂꯨꯕꯗꯒꯤ ꯇꯣꯛꯂꯦ, ꯊꯗꯠꯇ꯭ꯔꯦ꯫ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯁꯨꯛ ꯂꯥꯛꯆꯔꯤꯕꯅꯤꯀꯣ, ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯍꯜꯂꯤꯕꯅꯤꯀꯣ꯫ ꯁꯦꯈꯔ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯝꯕꯗꯒꯤ ꯂꯂꯤꯇꯥꯒꯤ ꯋꯥ ꯇꯥꯕꯗ ꯁꯛꯐꯝ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯕꯨ ꯆꯣꯞꯍꯜꯂꯤꯕꯔꯥ, ꯅꯪꯅ ꯑꯩꯕꯨ ꯆꯣꯞꯍꯜꯂꯤꯕꯔꯥ? ꯂꯂꯤꯇꯥ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯀꯤꯅ ꯀꯤꯅ ꯍꯥꯏ, ꯑꯩꯗꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯣꯞꯍꯜꯂꯤꯕ? ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯁꯦꯈꯔꯅ ꯏꯇꯤꯡ ꯇꯤꯡꯅ ꯍꯥꯏꯔꯛꯏ, ꯈꯤꯇꯪ ꯈꯟꯊꯗꯨꯅ ꯌꯦꯡꯂꯕꯗꯤ ꯅꯪꯁꯨ ꯈꯪꯕ ꯌꯥꯏꯅ, ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ꯫ ꯃꯗꯨ ꯑꯩꯅ ꯃꯤꯔꯩꯕꯥꯛꯇ ꯆꯠꯇ꯭ꯔꯤꯉꯩꯗ ꯊꯤꯡꯉꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯂꯂꯤꯇꯥ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ, ꯃꯔꯨ ꯂꯨꯛꯇꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯄꯨꯡ ꯐꯥꯔꯕ ꯊꯥꯕꯜ ꯑꯗꯨꯗ ꯑꯅꯤꯃꯛ ꯎ ꯌꯨꯡꯕꯗꯧꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯥꯗꯒꯤ ꯀꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯃꯣꯏꯕꯨꯡ ꯈꯣꯟꯖꯦꯜꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯈꯔꯅ ꯍꯥꯏ, ꯑꯏꯪꯕꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯅꯨ, ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯣ꯫ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯂꯂꯤꯇꯥ ꯁꯦꯈꯔꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯀꯝꯗꯧ ꯍꯥꯏꯕꯒꯦ ꯍꯥꯏꯔꯝꯃꯨ꯫ ꯁꯦꯈꯔ ꯅꯣꯛꯏ, ꯉꯥꯏꯍꯥꯛꯇꯪ ꯆꯤꯡꯅꯔꯞ ꯇꯧꯏ꯫ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯑꯅꯤꯅ ꯂꯂꯤꯇꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯈꯤꯇꯪ ꯂꯨꯛꯊꯗꯨꯅ ꯆꯤꯝꯕꯥꯜ ꯑꯅꯤ ꯁꯝꯅꯔꯒ ꯍꯥꯏ, ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯛꯂꯅꯤ꯫ ꯂꯂꯤꯇꯥ ꯇꯨ ꯆꯨꯡꯉꯤ, ꯃꯁꯥ ꯅꯤꯛꯏ꯫ ꯈꯔ ꯍꯟꯗꯣꯛꯂꯒ ꯍꯥꯏ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩ ꯄꯔꯦꯡ ꯍꯨꯛꯂꯨꯔꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯔꯥ? ꯁꯦꯈꯔ, ꯅꯠꯇꯦ, ꯑꯩꯅ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ, ꯂꯦꯞꯄ ꯏꯉꯝ ꯉꯝꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯂꯦꯞꯂꯦ, ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯃꯔꯣꯏ꯫ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯂꯩꯕ ꯉꯝꯃꯔꯣই ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯈꯪꯏ꯫ ꯂꯂꯤꯇꯥ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡ ꯇꯥꯔꯕꯗꯤ ꯁꯥꯎꯕꯅ ꯃꯍꯥ ꯑꯣꯏꯅꯤꯗꯣ, ꯏꯃꯥꯗꯤ ꯌꯥꯝꯅ ꯋꯥꯅꯤ, ꯈꯪꯗ꯭ꯔꯦꯗ ꯑꯁꯤꯕꯨ꯫ ꯁꯦꯈꯔ, ꯄꯥꯕꯨꯡꯗꯤ ꯁꯥꯎꯅꯤ ꯁꯣꯏꯗꯦ, ꯏꯃꯥꯗꯤ ꯍꯔꯥꯎꯅꯤ꯫ ꯀꯥꯟꯅꯗꯦ, ꯍꯧꯈ꯭ꯔꯕ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯍꯟꯗꯣꯛꯄ ꯌꯥꯗ꯭ꯔꯦ, ꯑꯩꯁꯨ ꯌꯥꯗ꯭ꯔꯦ꯫ ꯆꯠꯂꯣ, ꯃꯈꯥꯗ ꯏꯃꯥ ꯈꯨꯔꯨꯝꯃꯨ ꯆꯠꯂꯣ꯫ ꯄꯔꯤꯅꯤꯇꯥ ꯂꯨꯍꯣꯡꯂꯕꯤ ꯅꯨꯄꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯅꯦꯠ ꯑꯦꯛꯖꯥꯝ ꯑꯃꯗꯤ ꯑꯇꯩ ꯑꯦꯛꯖꯥꯝ ꯈꯔꯅꯆꯤꯡꯕꯗ ꯀꯣꯏꯁꯟ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯈ꯭ꯔꯕ, ꯑꯗꯨꯒ ꯂꯣꯏꯅꯅ MA ꯃꯅꯤꯄꯨꯔꯤ ꯇꯝꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯑꯦꯟꯇ꯭ꯔꯥꯟꯁꯇꯁꯨ ꯀꯣꯏꯁꯟ ꯀꯌꯥꯔꯛ ꯍꯟꯅ ꯍꯪꯈ꯭ꯔꯕ ꯑꯁꯤꯒꯨꯝꯂꯕ ꯅꯣꯕꯦꯜ ꯑꯁꯤꯕꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯇꯨꯅ ꯄꯥꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯕꯤꯔꯛꯄ ꯚꯤꯌꯨꯑꯔꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯏꯊꯣꯛꯅꯕ ꯍꯣꯠꯅꯖꯗꯨꯅ ꯄꯥꯊꯣꯛꯆꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ, ꯂꯣꯏꯅꯅ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯧꯅ ꯆꯪꯕꯤꯔꯛꯇꯨꯅ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕ ꯀꯥꯎꯕꯤꯗꯕꯒ ꯂꯣꯏꯅꯅ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯨ, ꯌꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟꯅꯆꯤꯡꯕꯁꯨ ꯄꯤꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯄꯨꯟꯅ ꯅꯨꯡꯉꯥꯏꯕ, ꯄꯣꯊꯥꯕ, ꯂꯣꯏꯅꯅ ꯀꯥꯟꯅꯕ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯑꯗꯨ ꯅꯤꯖꯔꯤ꯫